Ukhrulda Lamgi Wahouda Chaona Ungkhatnarakpagi Thoudokta Nongmei Kapnarakpadagi Meeoi ahum Shire. Pawasi Paunil Khon Pawse dagi Lokhatchavane. Ukhrulda Lamgi Wahouda Khulanigi Marakta Chaona Ungkhatnaraktuna Thoudokta Thoudokta Meeoi Michamani amade Taruk suba MR gi personnel ama yauna punna Meeoi ahum laikhedrai. Asokapan kaya yaukhre haire. Thoudok asigi matangda press na fangba pawgi matungin Thoudok asi ngasi ayuk pung 9:30 rom tarakpa adwaida Gandhi Jayanti ki thauramga mari lainana Ukhrul town da leiba Punjab National Bank gi area da hungbung thaiso student sing amade khunja singa sit sengbagi thabak chathake adubu haidiba mafam asi matam kaya gi mamangdagi yetnaba mafam ni haiduna hunfun village ki khunja singna thoroktuna lepna ba haibadagi maikai ani gi marakta mungna ba haurakhe pawadu tabadagi Ukhrul village amade Assam Rifles ki maikai dagi Erang adu control tawna ba honakhe adubu ayupung 10:30 rom tabada Thokliba du henjilakpaga loinana maikai anida Nongmei Kapnarakpadagi Nongmei Kapnarakpadagi Meeoi ahum laikhidabani aduga kharana sogapan nangkhibane asok pasing adu Ukhrul district hospital da pukhatuna laikanare loinana asokpa masing hengalakpa yana lairi haire nakal amaromda security force na tear gas amade rubber bullet kaptuna miyam adubu tankhaiduna Erang adu laksinaba honakhe amaromda Ukhrul district ta Lamgi Wahouda ki Thokliba Thoudokta si yenglaga District Magistrate Ukhrulna pamdaba Thoudok makata na Thoktanaba lokhatpa section tawrangi saruk ama waina ngasi ayupung 9:30 gi curfew gi athingba thamjinkibaga loinana district asida internet su khudaktagi ban tawsinkhrai Thoudok asida hunpung gi waina Meeoi 12 rom sokhi aduga hunfun Ukhrul gi waina 15 rom sokhi haire Thoudok asida laikhidraba Meeoi ahum adugi manungda amade masak maming khangba ngamkhrai Meeoi adugi maming Lairaibung awontang chahi nifu Ukhrulda ni haire Thokliba Erang asi politically Wari Saduna Waroisin ama Puraknaba Hotnasi CM Pawasi Paunil Khon Pawse dagi Lokhatchavane Miyam punna hotnaminaduna lamdam asi khaknatana laibak asi buluna nana thamnaba hotnaminasi amade ahingsa da thajaba thamduna Thokliba Erang asi politically Wari Saduna Waroisin ama Puraknaba Hotnasi haina Chief Minister Nongthongbam Birena haikhrei Wapam asi ngasi Malem asida ahingsa gi wakhalon hawdoklamba nation asigi father of the nation hairega khangnariba Mahatma Gandhi gi mapokumon palanga mari lainana India sinma thungna pangthokna bagum lamdam asida su state lengang na senduna Imphal gi Gandhi Memorial Hall da National Cleanliness Day Swasth Bharat Divas thauramga mari lainana phongdokhibane thauram adu da Rajya Sabha gi MP Laisiamba Sanajauba Water Resources Minister Awangbo Newmai Social Welfare Minister Haikam Dingo yauna MLA Minister singamade tongan ba department ki makok thongbo officer kaya su saruk yakhe Chief Minister Nongthongbam Birena makha taraduna hai mipum khudingmang na magi wakhalonda laibak asigi amade miyam gi damakta kathokpaga loinana thamoi singna thabak tawminasi haiba paujel su pikhibaga loinana paumi singna hangba wahangi paukhumda kuki militant singi khutta lairiba naha ani adu asoi angam yaudana thadoroknaba laingak na kanna honare soidana maipakani khali haina su phongdokhe